ईश्वरदा प्रार्थना तौबा हाइबसी जीसु ख्रिस्टबु थाजख्रबसिंगी पुंसीगी मरु ओइबा युमफमसिंगी मनुंगदा अमनी मसी जीसु ख्रिस्टबु थाजबसिंगीदी अचौब खुदोंजाबा अमनी मसी तसेंगना खुदोंजाबा अमनी मसीदी वायल पथाप ओइबा ममल अमनते अदुना ईश्वरदा प्रार्थना तौबा असिदी स्वर्ग मालेम्बु सेंबिरिबा मतिक पुमनमक लैरिबा पुमनमक तौबा ngamba amasung जीसु ख्रिस्टगी मिंगदा निजबदा अखोइगिदमक अमसुंग मीसिंगिदमक अमसुंग अखोइगी जातिगिदमक अमदी अखोइगी लैंगाकपसिंगिदमक असुमना ओइरकदबसिंगिदमक तौबीबनी तौबीबा ngamba सेंबिबा मपुगी मनाक्ता संजनबगी खुदोंजाबा अमनी फरे अदुदी अखोइ हौजिक प्रार्थनागी पाउखुमदा अपनबा पीबा मरम तरेट की मतंगदा ngangnarasi प्रार्थना तौदबना प्रार्थना की पाउखुम फंगबा ngamloidabagi ahanba apanbani प्रार्थना की पाउखुम फंगबा ngamdabagi अनिसुबा अपनबा अमदी अरोनबा पाप तौबा असिनी नंगना खल्ले नंगी पुंसीसिदा अरुबा पाप लैरे अदुबु ईश्वरनदी मसीगी मरमदा करिसु खंगदे उदे हाइना नंगना खनली अदुबु ईश्वरदि पुमनमकी मरमदा खंगी मरमसिना अखोइना चिलना पाप हाइदोकजबगी मरु ओइबा मरम पुमनमा असि अखोइगिदमक्तदि कानबनी अखोइना मसीबु सेक्सनना लौबा मसीबु ओइथोकहनबा सरुक यामिन्नबा मसीगा लोइनना पानमिन्नबा मतम अमा हेक्तदा ईश्वरदा पुक्सेल सेंगजबा ओइ मरमदी अरोनबा पाप तौबा नत्रगा लैबा मफमदा ओटपी नैबीबा अवाबा अमदी अरानबा वाखल्लोना अखोइबु निंगबा तमहंदबा फाजिन पुनसिनबा ओइ मरमसिना अखोइना ईश्वरदा असोइबा अरानबा अमगिदमक्ता हाइजबा नोनजबा संजबा मतमदा थौना फना संजबा यामना मरु ओइ Amen. Thawna phana sangjaba haiba asi khonjel yamna launa haijabani haina lobagi darkadi oide adubu thawna phana sangjaba haibasi singnaba yaudana isang thawna apanba leitana sangjaba duni ai ibriyagi marigi tara manga amasung tara taruk asi yamna pamjai maramdi masina hai aikhoiga tason tana khangbiba adubu अखोइगुम मरम पुमनमक्ता अथेम्बा फंगलबा अदुमकपु पाप याउदबा पुरोहित लेन अखोइगी लई जीसु ख्रिस्तना अइगी असोय अरान ओइरिबा फिबमबु हाइबा अचुम्बा वारोल असी आई यामना पामजै आई मसीगी वारोलसी यामना पामजै अदुदगी अमुक पंदुप तरा तरुक असुमना हाई मरम अदुना अखोइ ईश्वरगी थौजालगी फंबाल ममांगदा थौना फना संजसी महाकना अखोइगी ओइरिबा फिबमबु खंगी मरम असिना अखोइ फना मतिक साद्रबा ओइदुनसु अखोइगी ईश्वरगी थौजालना फंबाल ममांगददी थौना फना संजसी अखोइ ख्रिस्तदा कनानो हाइबसी निंगसिंगसी ईश्वरना अखोइगिदमक लेमना पिबिख्रबा ईश्वरगी ngakpiba adu loksinjasi aduga अखोइ ईश्वरगी फंबालदा थौना फना संजसी अदुदगिदी अखोइना मतम अयाम्बदा थेंगनरिबा अखोइगी दरकार लैबसिंगिदमक पांगबियु हाइना ईश्वरदा हाइजदुना फंगबा ngamgani मसी अचौबा अंगकपा अमनी हाइबसी नंग खंगदबरा मदुदी नंग सोइरकपा लालकपा याय अदुबु नंग ईश्वरगी ngakpiba फंगदुना हौजिक फावबा नंग ईश्वरगी थौजालगी फंबाल ममांगदा थौना फना चंगजदुना ईश्वरगी दरकार लैबदा ईश्वरगी पांगबिबा फंगली असिगुम्बा ममलगी ईश्वरगी पाउखुम असिदा सरुक याबा फंगननबा अदुबु ईश्वर महाकनदी अखोइगी पाप अमत्ता सिंथानबिदे नोंगपोक्ता नोंगचुपता लैबगुम महाकना अखोइगी पाप सिंगबु यामना लापना लौथोकबिख्रे प्रार्थनागी पाउखुम फंगबा ngamdabagi अहुम सुबा मरमदी सिंगनबा असिना ओइ सिंगनबा नखोइगी मरक्ता सिंगनबना तमथीरबा लैना अमगुमना ओटपी नैबी याउद्रने असिगुम्बा जेकोब
1ꯒꯤ 5ꯗꯒꯤ 9 ꯐꯥꯎꯕ ꯌꯦꯡꯁꯤ꯫ ꯐꯔꯦ, ꯑꯁꯤꯒꯨꯝꯕ ꯁꯃꯁ꯭ꯌꯥ ꯑꯃ ꯅꯪꯅ ꯊꯦꯡꯅꯕ ꯃꯇꯝꯗ ꯅꯪ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯪꯗ꯭ꯔꯕ ꯑꯃꯁꯨꯡ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯩꯕ ꯀꯅꯥ ꯌꯥꯎꯈ꯭ꯔꯕꯒꯦ? ꯀꯅꯥꯒꯨꯝꯕꯅ ꯂꯧꯁꯤꯡ ꯋꯥꯠꯂꯕꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯕꯤꯕ ꯏꯁ꯭ꯋꯔꯗ ꯍꯪꯖꯧ, ꯃꯍꯥꯛꯅ ꯄꯤꯅꯕꯤꯒꯅꯤ꯫ ꯃꯍꯥꯛꯅ ꯄꯤꯔꯛꯀꯗꯧꯕ ꯃꯥꯜꯂꯤ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ꯫ ꯃꯗꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯗꯨꯅ ꯙ꯭ꯌꯥꯟ ꯇꯧꯕꯤꯌꯨ꯫ ꯕꯥꯏꯕꯜ ꯁꯥꯡꯅ ꯄꯥꯕꯕꯨꯗꯤ ꯈꯖꯤꯛꯇꯪ ꯄꯥꯔꯕꯁꯨ ꯃꯅꯨꯡ ꯍꯟꯊꯅ ꯄꯥꯒꯗꯕꯅꯤ꯫ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯅꯪ ꯀꯌꯥꯝꯅ ꯄꯥꯕꯒꯦ ꯍꯥꯏꯕꯁꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯪꯅ ꯄꯥꯔꯤꯕ ꯑꯗꯨ ꯀꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕꯒꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯁꯤꯒꯤ ꯄꯗ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯂꯤ꯫ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯅꯪꯅ ꯈꯪꯗ꯭ꯔꯒꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯏꯁ꯭ꯋꯔꯗ ꯍꯥꯏꯖꯧ꯫ ꯅꯪꯅ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯁꯥꯎꯔꯛꯀꯗꯧꯕ ꯅꯠꯇꯦ꯫ ꯏꯁ꯭ꯋꯔꯗ ꯍꯪꯖꯧ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯡꯕꯤꯔꯛꯀꯅꯤ꯫ ꯄꯗ 6 ꯑꯗꯨ ꯑꯃꯨꯛꯀ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯍꯪꯖꯒꯗꯕꯅꯤ, ꯄꯨꯛꯅꯤꯡ ꯑꯅꯤ ꯂꯣꯡꯕ ꯑꯃꯁꯨꯡ ꯆꯤꯡꯅꯕ ꯑꯃꯠꯇ ꯌꯥꯎꯗꯅ꯫ ꯃꯁꯤꯒꯤ ꯑꯔꯊꯗꯤ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕ ꯑꯗꯨꯗ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯅꯕ ꯋꯥꯔꯦꯞꯆꯒꯗꯕꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯤꯠꯀꯨꯞ ꯑꯃꯗꯅ ꯑꯃ ꯈꯟꯕ ꯑꯗꯨꯒ ꯃꯤꯠꯀꯨꯞ ꯑꯃꯗꯅ ꯑꯃ ꯈꯟꯕ ꯑꯗꯨ ꯌꯥꯔꯣꯏ, ꯃꯔꯝꯗꯤ ꯄꯨꯛꯅꯤꯡ ꯑꯅꯤ ꯂꯣꯡꯕ ꯃꯍꯥꯛ ꯑꯗꯨꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯛ ꯏꯄꯣꯝꯅ ꯑꯃꯗ ꯑꯃꯨꯛ ꯍꯨꯝꯕ ꯑꯗꯨꯒ ꯑꯃꯗ ꯑꯃꯨꯛ ꯍꯨꯝꯕꯒꯨꯝꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯅ ꯏꯁ꯭ꯋꯔꯗꯒꯤ ꯀꯔꯤ ꯑꯃꯠꯇ ꯐꯪꯒꯅꯤ ꯈꯟꯗꯁꯅꯨ꯫ ꯀꯔꯤꯒꯤ? ꯆꯤꯡꯅꯕꯅ ꯊꯣꯡ ꯊꯤꯡꯖꯤꯜꯍꯜꯂꯤ꯫ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯈ꯭ꯔꯕꯁꯨ ꯄꯥꯎꯈꯨꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯂꯔꯣꯏ, ꯃꯔꯝꯗꯤ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯅꯪꯅ ꯍꯥꯏꯕ ꯌꯥꯏ, ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯄꯥꯎꯈꯨꯝ ꯑꯗꯨ ꯊꯨꯅ ꯍꯥꯏꯌꯨ, ꯑꯩ ꯃꯗꯨ ꯍꯥꯏꯒꯦ, ꯑꯗꯨꯕꯨ ꯃꯗꯨꯒꯤꯗꯃꯛ ꯅꯪ ꯈꯧꯔꯥꯡꯕ ꯃꯊꯧ ꯇꯥꯏ꯫ ꯃꯥꯔꯛ 11:18꯫ ꯃꯁꯤ ꯌꯥꯝꯅ ꯂꯥꯏ꯫ ꯑꯩꯅ ꯊꯥꯡꯉꯩ ꯁꯦꯡꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯖꯥꯎ ꯑꯁꯤ ꯇꯨꯅ ꯁꯃꯨꯗ꯭ꯔꯗ ꯂꯪꯊꯧ ꯍꯥꯏꯔꯕ ꯑꯗꯨꯒ ꯅꯉꯣꯟꯗ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯔꯒꯗꯤ ꯃꯗꯨ ꯃꯉꯣꯟꯗ ꯑꯣꯏꯔꯛꯀꯅꯤ꯫ ꯆꯤꯟ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯇꯝꯕꯤꯕ ꯑꯗꯨ ꯅꯩꯅꯔꯒꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ, ꯅꯈꯣꯏꯅ ꯄ꯭ꯔꯥꯔꯊꯅꯥꯗ ꯍꯥꯏꯖꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯅꯪꯅ ꯐꯪꯂꯦ ꯍꯥꯏꯅ ꯊꯥꯖꯧ, ꯑꯗꯨꯒ ꯃꯗꯨ ꯅꯈꯣꯏꯗ ꯑꯣꯏꯔꯛꯀꯅꯤ꯫ ꯌꯦꯡꯕꯤꯌꯨ, ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤꯗꯃꯛ ꯍꯥꯏꯖꯕ ꯃꯇꯝꯗ ꯃꯗꯨ ꯈꯨꯗꯛꯇ ꯅꯪ ꯐꯪꯂꯣꯏ, ꯐꯪꯕ꯭ꯔꯅꯦ? ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯅꯪꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯊꯥꯖꯧ ꯑꯗꯨꯒ ꯅꯪ ꯃꯗꯨ ꯐꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯑꯁꯦ, ꯅꯠꯇ꯭ꯔꯥ? ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯒ ꯄꯥꯎꯈꯨꯝ ꯑꯗꯨ ꯐꯪꯂꯒꯗꯤ ꯀꯅꯥ ꯑꯃꯠꯇ ꯅꯨꯡꯉꯥꯏꯇꯕ ꯂꯩꯅꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯞꯇꯥ ꯑꯃ, ꯊꯥ ꯑꯃ, 2, ꯆꯍꯤ 1, 2, 3, 4, 5, 6, ꯃꯁꯤꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯥꯏ ꯐꯠꯇꯕꯅ ꯑꯋꯥꯕ ꯄꯤꯅꯅꯕ ꯑꯣꯏꯍꯜꯂꯦ꯫ ꯑꯦꯃꯦꯟ꯫ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗ ꯂꯥꯏ ꯐꯠꯇꯕꯅ ꯀꯔꯤꯒꯨꯝꯕ ꯑꯣꯏꯗꯕ ꯑꯃ ꯍꯦꯛ ꯉꯥꯡꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯍꯦꯛꯇ ꯈꯨꯝꯗꯨꯅ ꯉꯥꯡꯁꯤꯟꯕꯤꯌꯨ꯫ ꯂꯥꯏ ꯐꯠꯇꯕꯒꯤ ꯃꯊꯛꯇ ꯈꯨꯝꯕ ꯇꯝꯒꯗꯕꯅꯤ꯫ ꯍꯩ, ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯑꯁꯨꯝꯅꯅꯤ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯌꯦꯡꯂꯤꯕ ꯑꯁꯤ꯫ ꯑꯍꯥꯟꯕꯗ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯅꯪꯒꯤ ꯀꯣꯛꯇ ꯍꯦꯛ ꯂꯥꯛꯄ ꯋꯥꯈꯜ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯋꯥꯈꯜ ꯈꯛꯇ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯗꯨ ꯅꯪꯒꯤ ꯋꯥꯈꯜꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯗꯨ ꯙ꯭ꯌꯥꯟ ꯇꯧꯔꯨꯒꯅꯨ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯉꯣꯟꯗ ꯍꯨ ꯄꯤꯔꯛꯂꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯃꯗꯨ ꯍꯦꯛꯇ ꯊꯛꯀꯗꯧꯕ ꯅꯠꯇꯦ꯫ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯅꯪꯉꯣꯟꯗ ꯈꯜꯍꯟꯗꯨꯅ ꯁꯩꯇꯥꯟꯅ ꯅꯪꯉꯣꯟꯗ ꯍꯨ ꯄꯤꯊꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯈꯜꯂꯨ, ꯑꯗꯨꯕꯨ ꯐꯠꯇꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯨ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯆꯨꯝꯅ ꯈꯟꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ꯫
ꯍꯛꯆꯥꯡꯒꯤ ꯋꯥꯈꯜ ꯅꯠꯇꯗꯨꯅ ꯊꯋꯥꯏꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯆꯨꯝꯅ ꯈꯟꯒꯗꯕꯅꯤ꯫ ꯅꯪꯅ ꯈꯟꯅꯤꯡꯗꯕ ꯋꯥꯈꯜ ꯑꯗꯨ ꯈꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ꯫ ꯀꯔꯝꯕ ꯋꯥꯈꯜ ꯈꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯅꯪꯅ ꯈꯟꯗꯣꯛꯆꯕ ꯌꯥꯏ꯫ ꯅꯪꯅ ꯍꯥꯏꯕ ꯌꯥꯏ, "ꯖꯣꯏꯁ, ꯃꯗꯨꯗꯤ ꯌꯥꯝꯅ ꯑꯔꯨꯕ ꯊꯕꯛꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯇꯟꯕ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯑꯃ ꯑꯣꯏꯕꯒ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅꯗꯤ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯁꯣꯜꯂꯒ ꯂꯩꯒꯗꯕ ꯅꯠꯇꯦ ꯍꯥꯏꯅ ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯣ ꯃꯁꯤꯗꯤ ꯑꯇꯟꯕꯗꯤ ꯌꯥꯔꯣꯏ꯫ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯅꯪ ꯆꯔꯆ ꯆꯠꯂꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯒ ꯑꯇꯩ ꯅꯨꯃꯤꯠꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯦꯟꯕ꯫ ꯑꯁꯨꯝꯅ ꯅꯪ ꯆꯍꯤ 50 ꯍꯤꯡꯂꯝꯂꯒ ꯖꯤꯁꯨ ꯇꯁꯦꯡꯅ ꯊꯥꯖꯕ ꯃꯔꯝꯅ ꯁ꯭ꯋꯔꯒ ꯆꯠꯄꯗꯗꯤ ꯉꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯏꯪꯊꯅꯗꯤ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯖꯤꯁꯨꯒꯤꯗꯃꯛ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯑꯁꯦ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯏꯁ꯭ꯋꯔꯒꯤ ꯃꯤꯍꯨꯠꯅꯤ ꯍꯥꯏꯕꯁꯤ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯗꯨꯅ ꯆꯠꯄ ꯃꯊꯧ ꯇꯥꯏ꯫ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯕꯤꯔꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩ ꯃꯈꯥ ꯆꯠꯊꯖꯒꯦ꯫ ꯅꯪ ꯊꯨꯝ ꯑꯃꯁꯨꯡ ꯃꯉꯥꯜ ꯑꯣꯏꯔꯤꯕ꯭ꯔꯥ? ꯀꯔꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯅꯪ ꯍꯤꯡꯂꯤꯕꯒꯦ? ꯑꯗꯨꯅ ꯂꯥꯏ ꯐꯠꯇꯕꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯕ ꯑꯩꯈꯣꯏ ꯉꯝꯒꯗꯕꯅꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯩ꯫ ꯑꯩꯅ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯔꯝꯕ ꯌꯥꯏ, ꯌꯥꯝꯅ ꯀꯨꯏꯅꯁꯨ ꯊꯦꯡꯅꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯔꯨꯝꯗ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯕꯤꯔꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯊꯥꯖꯩ꯫ ꯑꯩꯈꯣꯏꯅ ꯑꯐꯕ ꯐꯣꯜ ꯑꯃ ꯍꯦꯛ ꯎꯕꯒ ꯈꯪꯒꯗꯕꯗꯤ ꯅꯈꯣꯏꯅ ꯑꯋꯥꯕꯗ ꯂꯩꯔꯤꯉꯩꯗ ꯅꯈꯣꯏꯅ ꯎꯗꯕ ꯃꯑꯣꯡꯗ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯕꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯀꯟꯐꯔꯦꯟꯁ ꯑꯁꯤꯗ ꯆꯤꯡꯅꯗꯕ ꯃꯑꯣꯡꯗ ꯏꯁ꯭ꯋꯔꯕꯨ ꯅꯪꯅ ꯈꯟꯖꯔꯒꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯒꯤꯗꯃꯛ ꯊꯕꯛ ꯄꯥꯡꯊꯣꯛꯄꯤꯒꯅꯤ꯫ ꯅꯪꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯈ꯭ꯔꯕ ꯅꯪꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯊꯛꯇ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯕꯤꯒꯅꯤ꯫ ꯅꯪꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯈ꯭ꯔꯕ ꯅꯪꯒꯤ ꯑꯅꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯕꯤꯔꯛꯀꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯕꯤꯔꯤ꯫ ꯂꯥꯏ ꯐꯠꯇꯕꯅꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯕ ꯌꯥꯏ, "ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯍꯣꯡꯂꯔꯣꯏ, ꯍꯥꯟꯅꯗꯒꯤ ꯅꯪ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯤ"꯫ ꯃꯗꯨꯗ ꯅꯪꯅ ꯍꯥꯏꯒꯅꯤ, ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯕꯛ ꯇꯧꯕꯤꯔꯤ꯫ ꯐꯤꯕꯝ ꯐꯅ ꯁꯣꯛꯆꯤꯜꯂꯨꯔꯕꯁꯨ ꯏꯁ꯭ꯋꯔꯅꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯕꯛ ꯇꯧꯕꯤꯔꯤ꯫ ꯑꯁꯨꯝꯅꯅꯤ ꯅꯪꯅ ꯊꯥꯖꯕꯗ ꯂꯦꯞꯀꯗꯧꯔꯤꯕ ꯑꯁꯤ꯫ ꯅꯪ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯒꯗꯧꯕ ꯅꯠꯇꯦ꯫ ꯃꯗꯨ ꯌꯥꯝꯅ ꯑꯔꯨꯕ ꯑꯃ ꯑꯣꯏ꯫ ꯊꯥꯖꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯔꯨꯕ ꯑꯃ ꯑꯣꯏ, ꯍꯥꯏꯗꯤ ꯅꯪꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯗꯨꯅ ꯏꯁ꯭ꯋꯔ ꯀꯟꯅ ꯊꯥꯖꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯁꯤꯒꯤ ꯆꯤꯡꯅꯕꯁꯤꯡ ꯑꯁꯤ ꯍꯦꯛꯇ ꯂꯥꯛꯏ꯫ ꯆꯤꯡꯅꯕ ꯍꯥꯏꯕꯁꯤ ꯂꯥꯏ ꯐꯠꯇꯕꯒ ꯌꯥꯟꯁꯤꯜꯂꯤꯕꯅꯤ꯫ ꯌꯦꯡꯕꯤꯌꯨ, ꯑꯩꯈꯣꯏꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯃꯃꯜ ꯂꯩꯍꯟꯁꯤ꯫ ꯃꯗꯨ ꯂꯥꯎꯅ ꯍꯥꯏꯗꯣꯛꯄꯤꯌꯨ, ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯕꯛ ꯇꯧꯕꯤꯔꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯩ꯫ ꯃꯗꯨ ꯅꯪ ꯅꯣꯡꯃꯗ 200ꯔꯛ ꯍꯥꯏꯔꯕꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯂꯥꯟꯉꯝꯂꯕ ꯂꯥꯟꯃꯤ ꯑꯃꯒꯨꯝꯅ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯒ ꯂꯥꯏ ꯐꯠꯇꯕꯅ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨ ꯅꯪꯅ ꯍꯦꯛꯇ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯃꯤꯡꯗ ꯅꯪꯅ ꯖꯔꯕꯗꯤ ꯅꯪꯅ ꯐꯪꯖꯒꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯃꯛ ꯍꯥꯏꯖꯅꯕꯒꯤꯗꯃꯛ ꯑꯩ ꯍꯥꯏꯖꯒꯗꯕꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯍꯥꯏꯅꯤꯡꯉꯤ꯫ ꯅꯪꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯍꯥꯏꯖꯕꯤꯒꯅꯨ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ, ꯀꯅꯥꯒꯨꯝꯕ ꯀꯥ ꯍꯦꯟꯅ ꯅꯣꯏꯕ ꯃꯤꯁꯛ ꯑꯃꯒꯤꯗꯃꯛ, "ꯑꯣ ꯏꯁ꯭ꯋꯔ, ꯃꯍꯥꯛꯀꯤ ꯅꯣꯏꯕ ꯑꯁꯤ ꯍꯟꯊꯍꯟꯕꯤꯌꯨ" ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯕꯅ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯃꯌꯥꯡ ꯀꯪꯍꯟꯖꯅꯕ ꯇꯧꯕ ꯌꯥꯕ ꯑꯗꯨ ꯈꯛꯇ ꯇꯁꯦꯡꯅ ꯇꯧꯔꯕꯗꯇ ꯃꯗꯨ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯗꯨ ꯇꯧꯕ ꯉꯝꯅꯅꯕ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯗꯤ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯑꯗꯨ ꯇꯧꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏꯗ ꯏꯁ꯭ꯋꯔꯅ ꯄꯥꯡꯒꯜ ꯄꯤꯅꯕꯤꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯖꯕꯒ ꯂꯣꯏꯅꯅ ꯏꯁ꯭ꯋꯔꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯕ ꯑꯗꯨ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝ ꯇꯥꯕꯤꯔꯤꯀꯣ? ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨ ꯇꯧꯕ ꯉꯝꯅꯅꯕ
ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯄꯤꯅꯕꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯥꯔꯊꯅꯥ ꯈꯛꯇ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯣ ꯏꯁ꯭ꯋꯔ, ꯑꯩ ꯁꯦꯟꯗꯣꯟꯗꯒꯤ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯏꯁ꯭ꯋꯔ, ꯑꯩ ꯀꯩꯊꯦꯜ ꯆꯠꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯂꯩꯇꯕ ꯄꯣꯠ ꯑꯗꯨ ꯂꯩꯗꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯩꯅ ꯂꯩꯕꯗ ꯃꯊꯧ ꯇꯥꯗꯕ ꯄꯣꯠ ꯑꯗꯨ ꯂꯩꯔꯨꯗꯅꯕ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯏꯁ꯭ꯋꯔ꯫ ꯑꯣ ꯏꯁ꯭ꯋꯔ, ꯑꯩꯕꯨ ꯁꯦꯟꯗꯣꯟꯗꯒꯤ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯣ ꯏꯁ꯭ꯋꯔ, ꯑꯩꯕꯨ ꯅꯣꯏꯕ ꯍꯟꯊꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯆꯥ 4 ꯑꯃꯁꯨꯡ ꯏꯁꯨ 10 ꯂꯩ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯃꯁꯨꯡ ꯏꯁꯨꯁꯤꯡꯒꯤꯗꯃꯛ ꯆꯥꯡ ꯅꯥꯏꯅ ꯃꯈꯣꯏꯒꯤ ꯆꯥꯅꯅ ꯑꯩꯅ ꯍꯥꯏꯖꯕꯤ꯫ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯑꯩꯅ ꯍꯥꯏꯖꯕ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯄꯥꯎꯈꯨꯝ ꯐꯪꯏ, ꯑꯗꯨꯒ ꯈꯔ ꯑꯃꯗꯤ ꯄꯥꯎꯈꯨꯝ ꯌꯥꯝꯅ ꯐꯪꯒꯟꯗꯦ꯫ ꯃꯈꯣꯏꯕꯨ ꯍꯣꯡꯂꯛꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯐꯥꯎꯕ ꯈꯟꯕ ꯌꯥꯎꯏ꯫ ꯃꯈꯣꯏ ꯁꯨꯡꯍꯣꯡ ꯍꯣꯡꯂꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯍꯦꯛ ꯈꯜꯂꯛꯄꯒ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯄꯜꯂꯒ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯕꯛ ꯇꯧꯕꯤꯔꯤ ꯍꯥꯏꯅ ꯏꯆꯤꯜ ꯑꯁꯤꯅ ꯍꯥꯏꯗꯣꯛꯏ꯫ ꯃꯗꯨ ꯑꯩꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯄꯥ ꯏꯁ꯭ꯋꯔꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣꯏ, ꯃꯈꯣꯏ ꯊꯥꯖꯔꯤ꯫ ꯍꯣꯏ, ꯑꯩꯅꯁꯨ ꯍꯥꯏꯔꯤ, ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯩ꯫ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯩ꯫ ꯃꯁꯤ ꯀꯥꯟꯅꯔꯔꯣꯏ, ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯑꯁꯤꯅ ꯅꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯑꯐꯕ ꯑꯣꯏꯔꯛꯂꯣꯏ ꯍꯥꯏꯕ ꯑꯁꯤ ꯅꯈꯣꯏ ꯈꯪꯕ꯭ꯔꯥ? ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯩ꯫ 2 ꯀꯣꯔꯤꯟꯊꯤꯌꯥꯒꯤ 4ꯒꯤ ꯄꯗ 9ꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯒꯤ ꯑꯩꯈꯣꯏꯕꯨ ꯏꯟꯁꯤꯜꯂꯛꯏ, ꯑꯗꯨꯕꯨ ꯆꯞꯈꯥꯏꯗꯦ꯫ ꯑꯩꯈꯣꯏ ꯆꯃꯝꯅꯩ, ꯑꯗꯨꯕꯨ ꯅꯤꯡꯕ ꯀꯥꯏꯗꯦ꯫ ꯑꯣꯠ ꯅꯩꯕꯤ, ꯑꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯗꯦ꯫ ꯍꯨꯟꯊꯩ, ꯑꯗꯨꯕꯨ ꯃꯥꯡꯍꯟꯗꯦ꯫ ꯃꯈꯣꯏꯗ ꯁꯃꯁ꯭ꯌꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯗ 18ꯗ ꯌꯦꯡꯁꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯖꯈꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯈꯤ ꯍꯥꯏꯅ ꯏꯈ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯗ ꯊꯥꯖꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯃꯥꯟꯅꯅ ꯂꯩ꯫ ꯑꯩꯈꯣꯏꯅꯁꯨ ꯊꯥꯖꯔꯤ, ꯑꯗꯨꯒ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯥꯡꯂꯤ꯫ ꯃꯁꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯔꯤꯕ ꯑꯁꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ? ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯄꯥꯡꯕꯤꯒꯗ꯭ꯔꯥ ꯈꯪꯗꯦ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯩꯈꯣꯏ ꯑꯋꯥ ꯑꯅꯥ ꯌꯥꯝꯅ ꯊꯦꯡꯅꯔꯦ, ꯑꯗꯨꯕు ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯆꯤꯡꯁꯤꯟꯕꯤꯈꯤꯒꯅꯤ꯫ ꯄꯣꯜꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯉꯩꯗ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ ꯍꯥꯏꯅ ꯃꯍꯥꯛ ꯍꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩ ꯊꯥꯖꯩ꯫ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯕꯤꯔꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯩ꯫ ꯃꯇꯝ ꯌꯥꯝꯅ ꯆꯪꯂꯕꯁꯨ, ꯑꯋꯥꯕ ꯀꯌꯥ ꯂꯩꯔꯕꯁꯨ, ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯕꯤꯔꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯩ꯫ ꯊꯥꯖꯕꯗ ꯍꯔꯥꯎꯕ ꯂꯥꯛꯏ꯫ ꯅꯪꯅ ꯆꯤꯡꯅꯕ ꯑꯃꯁꯨꯡ ꯊꯥꯖꯗꯕ ꯃꯇꯝꯗ ꯅꯪꯒꯤ ꯍꯔꯥꯎꯕ ꯃꯥꯡꯈꯤꯒꯅꯤ꯫ ꯅꯪ ꯅꯁꯥ ꯏꯁ꯭ꯋꯔꯅꯊꯕꯛ ꯇꯧꯕꯤꯔꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯩ ꯍꯥꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯅꯪ ꯅꯁꯥꯅ ꯃꯇꯦꯡ ꯄꯥꯡꯖꯔꯤꯕꯅꯤ꯫ ꯆꯤꯟꯅ ꯍꯥꯏꯗꯣꯛꯄ ꯑꯁꯤꯒꯤ ꯄꯥꯡꯒꯜꯒꯤ ꯃꯇꯥꯡꯗ ꯇꯝꯕꯤꯅꯕ ꯉꯁꯤ ꯑꯌꯨꯛ ꯑꯁꯤꯗꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ꯫ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯍꯥꯏꯗꯣꯔꯛꯄ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯂꯥꯏꯐꯠꯇꯕꯒꯤ ꯃꯥꯌꯣꯛꯇ ꯁꯤꯖꯤꯟꯅꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯒꯜ ꯂꯩꯔꯕ ꯈꯨꯠꯂꯥꯏꯅꯤ꯫ ꯂꯥꯏꯐꯠꯇꯕꯅ ꯅꯪꯒꯤ ꯅꯆꯤꯜ ꯑꯗꯨ ꯁꯤꯖꯤꯟꯅꯍꯟꯈꯤꯒꯅꯨ꯫ ꯅꯪꯒꯤ ꯅꯆꯤꯜ ꯑꯗꯨ ꯂꯥꯏꯐꯠꯇꯕꯒꯤ ꯃꯥꯌꯣꯛꯇ ꯁꯤꯖꯤꯟꯅꯧ꯫ ꯑꯦꯃꯦꯟ꯫ ꯗꯨꯠꯁꯤꯡꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯇꯥꯏ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ꯫ ꯅꯪꯒꯤ ꯃꯨꯔꯨꯝ ꯁꯣꯟꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯇꯥꯗꯦ꯫ ꯃꯈꯣꯏꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯏ꯫ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯕꯤꯔꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯩ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯏꯁ꯭ꯋꯔ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯕꯛ ꯇꯧꯕꯤꯒꯅꯤ ꯊꯥꯖꯩ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯕꯤꯕ ꯑꯗꯨꯒꯤ ꯃꯍꯩ ꯑꯗꯨ ꯑꯩ ꯎꯖꯒꯅꯤ꯫ ꯃꯔꯝꯗꯤ ꯌꯦꯡꯕꯤꯌꯨ, ꯏꯁ꯭ꯋꯔꯅ ꯇꯨꯃꯤꯟꯅ ꯇꯧꯕ ꯊꯕꯛ ꯑꯗꯨ ꯃꯍꯥꯛꯅ ꯐꯣꯡꯅ ꯎꯠꯄꯤꯔꯛꯀꯅꯤ꯫ ꯊꯥꯖꯕ ꯍꯥꯏꯕꯁꯤꯗꯤ ꯎꯗꯕ ꯑꯗꯨꯗꯒꯤ ꯑꯎꯕꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯦꯊ꯭ꯌꯨ 10:20ꯅ ꯀꯔꯤ ꯍꯥꯏꯔꯤ? ꯅꯪꯅ ꯊꯥꯖꯔꯒꯗꯤ ꯅꯪꯅ ꯐꯪꯒꯅꯤ꯫ ꯃꯌꯥꯝ ꯍꯥꯏꯃꯤꯟꯅꯁꯤ, ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯕꯤꯔꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯩ꯫ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯕꯤꯔꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯩ꯫ ꯑꯗꯨꯅ ꯆꯤꯡꯅꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯑꯩ ꯆꯤꯡꯅꯕ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯁꯃꯁ꯭ꯌꯥ ꯈꯔ ꯂꯩꯃꯤꯟꯅꯔꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯃꯁ꯭ꯌꯥꯁꯤꯡꯕꯨ ꯐꯥꯎꯗꯨꯅ ꯆꯠꯂꯤ ꯍꯥꯏꯕꯁꯤ ꯑꯩ
ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩ ꯇꯁꯦꯡꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯑꯩꯅ ꯐꯪꯈꯤꯕ ꯁꯣꯖꯩ ꯑꯁꯤ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯔꯕꯁꯨ ꯁꯣꯖꯩ ꯑꯁꯤ ꯃꯌꯥꯝꯗ ꯊꯧꯒꯜ ꯇꯧꯔꯤꯕ ꯃꯔꯝꯅ ꯃꯌꯥꯝꯅꯁꯨ ꯆꯤꯡꯅꯕꯒꯤ ꯃꯥꯏ ꯄꯥꯛꯅꯕ ꯊꯋꯥꯏ ꯑꯣꯏꯕ ꯑꯊꯨꯞꯄ ꯁꯣꯖꯩ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯖꯁꯤ ꯑꯗꯨꯕꯨ ꯃꯁꯤ ꯌꯥꯝꯅ ꯂꯨꯕ ꯑꯃꯗꯤ ꯑꯣꯏꯗꯦ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯩꯅ ꯏꯁ꯭ꯋꯔꯗ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯈꯤꯕ ꯑꯃꯗꯤ ꯍꯥꯏꯖꯈꯤꯕ ꯑꯃꯒꯤ ꯃꯔꯝꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯄ ꯑꯁꯤ ꯂꯥꯏ ꯐꯠꯇꯕꯅ ꯆꯤꯡꯅꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯆꯤꯡꯅꯕ ꯑꯁꯤ ꯑꯩꯉꯣꯟꯗꯒꯤ ꯃꯍꯥꯛꯅ ꯊꯥꯗꯣꯛꯍꯟꯅꯤꯡꯗꯦ ꯃꯁꯤꯅ ꯀꯔꯤꯁꯨ ꯇꯧꯍꯟꯕꯗꯤ ꯉꯝꯂꯣꯏ ꯑꯩꯅ ꯂꯥꯎꯅ ꯍꯥꯏꯗꯣꯛꯂꯤ ꯃꯗꯨꯗꯤ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯕꯤꯔꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯅ ꯊꯥꯖꯩ ꯑꯩꯈꯣꯏ ꯃꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯃꯤꯟꯅꯁꯤꯔꯥ ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯕꯤꯔꯤ ꯑꯩꯅ ꯊꯥꯖꯩ ꯏꯁ꯭ꯋꯔꯅ ꯖꯣꯅꯤꯗ ꯊꯕꯛ ꯇꯧꯕꯤꯔꯤ ꯑꯩꯅ ꯊꯥꯖꯩ ꯏꯁ꯭ꯋꯔꯗ ꯅꯦꯟꯁꯤꯗ ꯊꯕꯛ ꯇꯧꯕꯤꯔꯤ ꯑꯩꯅ ꯊꯥꯖꯩ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝꯗ ꯊꯕꯛ ꯇꯧꯕꯤꯔꯤ ꯑꯩꯅ ꯊꯥꯖꯩ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯊꯕꯛ ꯇꯧꯕꯤꯔꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯧꯖꯥꯜ ꯂꯩꯕ ꯎꯠꯄꯤꯗꯨꯅ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯕꯤꯔꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯅ ꯊꯥꯖꯩ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯥꯡꯂꯝꯆꯠꯇ ꯃꯥꯡꯈꯤꯕꯁꯤꯡ ꯑꯗꯨ ꯍꯟꯖꯤꯟꯅꯅꯕ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯑꯩꯅ ꯊꯥꯖꯩ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯕꯤꯔꯤ ꯑꯦꯃꯦꯟ ꯂꯥꯏ ꯐꯠꯇꯕꯅ ꯅꯪꯕꯨ ꯅꯊꯟꯇ ꯊꯥꯗꯣꯛꯂꯝꯗꯨꯅ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯃꯥꯒꯤ ꯋꯥ ꯇꯥꯕ ꯃꯤꯁꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯕꯁꯤ ꯅꯪꯅ ꯆꯞ ꯆꯥꯅ ꯈꯪꯗꯨꯅ ꯍꯥꯏꯕ ꯍꯧꯔꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯄꯤꯕꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯑꯩꯈꯣꯏꯗ ꯄꯤꯕꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯇꯠꯇꯅ ꯅꯤꯡꯁꯤꯡꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯃꯛ ꯑꯣꯏꯔꯤꯕꯅꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯣꯏꯗꯅ ꯐꯪꯖꯔꯤꯕ ꯑꯅꯧꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯗ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯟꯖꯕꯒꯨꯝꯕꯅꯤ ꯀꯌꯥꯗ ꯈꯨꯗꯣꯡꯆꯥꯔꯕ ꯏꯁ꯭ꯋꯔꯒꯤ ꯊꯧꯖꯥꯜꯅꯣ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯄꯤꯅꯤꯡꯕ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯥꯎꯈꯨꯝ ꯃꯊꯪ ꯃꯅꯥꯎ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯥꯏꯅ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯅ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯊꯥꯖꯩ ꯏꯁ꯭ꯋꯔꯅ ꯃꯔꯟꯅꯥꯏ ꯇꯥꯅꯕ ꯃꯤꯗ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯃꯁꯥꯒꯤꯇ ꯈꯟꯕ ꯃꯤꯗ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯃꯔꯝꯗꯤ ꯑꯁꯤꯒꯨꯝꯕ ꯃꯃꯜ ꯑꯁꯤ ꯑꯔꯥꯟꯕ ꯄꯨꯛꯆꯦꯜꯒꯤ ꯑꯣꯏꯕ ꯄ꯭ꯔꯥꯔꯊꯅꯥꯅꯤ ꯃꯥꯔꯛ 9:34ꯅ ꯍꯥꯏ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯏꯔꯟꯅꯥꯏ ꯇꯥꯟꯕꯗꯒꯤ ꯂꯧꯊꯣꯛꯄꯤꯕ ꯑꯁꯤ ꯀꯌꯥꯗ ꯃꯔꯨ ꯑꯣꯏꯈ꯭ꯔꯕꯅꯣ ꯑꯗꯨꯒ ꯖꯤꯁꯨꯅ ꯃꯤꯌꯥꯝ ꯑꯗꯨ ꯃꯅꯥꯛꯇ ꯁꯦꯕꯣꯛꯁꯤꯡꯒ ꯂꯣꯏꯅꯅ ꯀꯧꯁꯤꯜꯂꯤ ꯃꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯌꯦꯡꯕꯤꯌꯨ ꯖꯤꯁꯨꯅ ꯅꯨꯡꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯃꯤꯌꯥꯝꯗ ꯋꯥ ꯉꯥꯡꯗꯨꯅ ꯍꯥꯏꯔꯝꯕ ꯌꯥꯏ ꯌꯦꯡꯉꯨ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯤꯕꯅꯤ ꯅꯁꯥꯕꯨ ꯌꯥꯖꯒꯅꯨ ꯅꯁꯥꯕꯨ ꯀꯥꯎꯊꯣꯛꯂꯣ ꯅꯁꯥꯒꯤ ꯃꯇꯥꯡꯗ ꯈꯟꯕꯂꯣ ꯃꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯅꯁꯥꯒꯤ ꯀ꯭ꯔꯣꯁ ꯂꯧꯈꯠꯇꯨꯅ ꯑꯩꯒ ꯆꯠꯃꯤꯟꯅꯁꯤ ꯃꯁꯤꯒꯤ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯃꯤ ꯀꯌꯥꯒꯤ ꯃꯀꯣꯛꯇ ꯆꯃꯝꯅꯍꯜꯂꯦ ꯃꯔꯝꯗꯤ ꯃꯁꯤ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝ ꯅꯠꯇꯦ ꯅꯁꯥꯕꯨ ꯀꯥꯎꯊꯣꯛꯂꯣ ꯅꯁꯥꯕꯨ ꯌꯥꯖꯔꯅꯨ ꯑꯗꯨꯕꯨ ꯍꯥꯏꯅꯤꯡꯂꯤꯕ ꯃꯔꯨ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯅꯪ ꯅꯁꯥꯅ ꯌꯦꯡꯁꯤꯟꯖꯗ꯭ꯔꯕꯁꯨ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯇꯧꯕꯗꯒꯤ ꯃꯍꯥꯛꯅ ꯇꯧꯕꯅ ꯍꯦꯟꯅ ꯌꯥꯝꯅ ꯐꯒꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯣꯠꯅꯕꯗ ꯐꯪꯕ ꯑꯗꯨ ꯃꯤꯠꯀꯨꯞ ꯑꯃꯗ ꯏꯁ꯭ꯋꯔꯅ ꯐꯪꯍꯟꯕꯤꯕ ꯉꯝꯒꯅꯤ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯁꯨꯛꯐꯪ ꯐꯪꯂꯣꯏꯗꯧꯕ ꯍꯔꯥꯎꯕ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯄꯤꯕ ꯉꯝꯒꯅꯤ ꯍꯣꯏ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯑꯁꯤ ꯌꯥꯝꯅ ꯄꯥꯡꯒꯜ ꯂꯩ ꯑꯗꯨꯅ ꯅꯈꯣꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯑꯩꯍꯥꯛꯅ ꯅꯈꯣꯏꯕꯨ ꯊꯧꯒꯠꯆꯅꯤꯡꯉꯤ ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯅꯈꯣꯏꯒꯤ ꯃꯍꯨꯠꯇ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯅ ꯃꯁꯤ ꯅꯣꯡꯃꯗ ꯃꯁꯤꯡ ꯍꯥꯏꯗꯣꯛꯄ ꯐꯩ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯑꯣꯏꯒꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤ Joyce Meyer Ministry haibasi mahakpu akhoi mi miyamna thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani
jmmindia.org ngasi Joyce Meyer gi ministry da noi yaubi yagani Joyce Meyer ministry haibasi mahakpu ekhoi mi miyam thakajri mahakna ekhoi ngonda tawbiri ba thakajri ngai haifam leite